ꯉꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯄꯣꯊꯥꯕꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯁꯥꯕꯤ ꯃꯌꯥꯝꯅꯁꯨ ꯁꯅꯥ ꯍꯥꯏꯔ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯗꯁꯨ ꯃꯃꯤ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯈ꯭ꯔꯕ ꯁꯤꯅꯦꯃꯥꯗꯁꯨ ꯂꯩꯈ꯭ꯔꯕ ꯃꯌꯥꯝꯅ ꯈꯪꯅꯕ ꯁꯅꯥ ꯉꯁꯤ ꯀꯥꯏꯀꯨ ꯇꯤꯝ ꯑꯃꯁꯨꯡ ꯀꯥꯏꯀꯨ ꯃꯁꯥꯃꯛ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯊꯥ 9 ꯐꯥꯖꯤꯜꯂꯛꯂꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕꯗ ꯀꯌꯥꯝ ꯊꯤꯅ ꯑꯦꯛꯇꯔ ꯑꯃꯗ ꯑꯥꯔꯇꯤꯁꯄꯨ ꯄꯥꯝꯖꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯀꯌꯥꯝꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯅꯪꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯀꯥꯏꯀꯨꯒ ꯑꯩꯈꯣꯏ ꯎꯅꯖꯔꯒ ꯁꯅꯥꯗꯒꯤ ꯄꯥꯎꯗꯝ ꯈꯔ ꯂꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯥꯏꯀꯨ ꯇꯤꯝ ꯂꯥꯛꯆꯕꯅꯤ ꯁꯅꯥ ꯑꯍꯥꯟꯕꯃꯛꯇꯗ ꯁꯅꯥꯕꯨ ꯊꯦꯡꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ प्रजा ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯂꯤꯕ ꯊꯥ 9 ꯐꯥꯔꯛꯂꯕꯁꯤꯗ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝ ꯈꯔ ꯇꯝꯕꯤꯌꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯔꯤ ꯀꯃꯥꯏꯅ ꯄꯨꯟꯁꯤ ꯃꯔꯣꯜ ꯑꯁꯤ ꯍꯧꯖꯤꯛ ꯁꯨꯃꯥꯡꯒꯤ ꯀꯨꯝꯍꯩꯁꯨ ꯇꯧꯕ ꯌꯥꯗꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯕꯅꯤꯅ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯃꯇꯪ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯝꯕꯤꯌꯨ ꯃꯁꯤ ꯀꯃꯥꯏꯅꯕꯨ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯇꯁꯦꯡꯕꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯂꯥꯟꯁꯤ ꯃꯃꯥꯡꯁꯤꯗ ꯑꯃꯨꯛꯁꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯣꯛꯗꯥꯎꯟ ꯀꯣꯚꯤꯗ-19 ꯑꯃꯨꯛ ꯂꯩꯈ꯭ꯔꯦꯗꯅ ꯀꯣꯔꯣꯅꯥꯒꯤ ꯀꯣꯔꯣꯅꯥꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯁꯥꯡꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯅꯨꯡ ꯆꯠꯄ ꯌꯥꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛꯁꯤꯗꯅꯦꯕ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯑꯃꯨꯛ ꯋꯥꯔꯁꯦ ꯂꯥꯛꯁꯜꯂꯤꯁꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯑꯣꯏꯔꯨꯕꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯃꯥꯡꯖꯕ ꯍꯥꯏꯇꯥꯔꯦ तसेंबगीदी अखोई मणिपुर लेबा आर्टिस्ट के अमनदी सैक्रिफाइस ngakne adu oiragasu sacrifice haibasida अखोई चखाव यावदना पुक थंदनादि ओइबा यादबनिना यंगवाई हंदकी मतांगसिदा वाबाजी हनिंगाई लेतबदुना कमाय तोगेबु सेंदोलंबिदु हाना ममांगदगी थोक्तदना लेरबनिना अदगी आई इसामकी ओइनदि मु हाना एक्सीडेंट तौबदगी दुम नारगसु लेरुरेबको अदगी अमुसुमु लॉकडाउन लेसले अदगी जुमु वाजे लाक्सले अदुदुना हंतक्सी उपाय लेतदना इसे कमाय तोगे खोगी कायंगोइना हारबते खोगी दुकान की शोरूम की सेल्समैन फावबो ओइगे हारुरबने इसे खोगी पैसाजे थोमन मामदि हिंगनबगी लानफमदा चंगदे यादब अमा ओइबनिना होय हिंगनबगी लानफमसिदा खोई चाददि यादबनिना खोगी ऑल एंसायर मनी हाबनिना मनी सिदा डिपेंड लोइ तौबनिना उपाय लेतदना अदुदा चलुगुम थों खुदिमक्सिदा कमाय तोगेबु आर्टिस्ट हुइबगी हराउगदौरिरा नत्रगा वागदौरिरा ज्ञान तादब सेंग हारगदि अखोगी स्माइना हांगे मखोइदा अनोगम दुकान अमदा स्माइना हांगे अदु नोइना तौ याने येना हाइबा चलुरनि को अदुदुगा कमाय तोगेबु आई सक्सी उरकाना नो आर्टिस्ट नि कमायना सिदा दुकान याउदुइनो मिन नुकनानि यारोय हाइगुम्बा अदगिदि कछु नतबा एग्जांपल ओइना हारबदा खोगी आई लेजदबगी खोई ड्रेस खितंग नाथि सादना मसिम खोगी खोई मखा कामिनरपदो अदु कुमुरे खलबा मी मे फाइले मी नको हाइदिसे कहिनो माइ कुमैदु मी कुमै होइनारे लोइ येनारे काकालो ड्रेस मु चेंज तौरदु कुमो हाइगुम्बा अखोई पाइदि कायन मोइनसु थबकि तपन मफुं खंगदबा दगिदि मु खोगी मरुंपांग जिंगी सर्कल उमदा मु हाइरोगना मु कायदारे खोइजे यामना लेजी ओइबे ताता लौबा मोइना अखोई सुनिंगदबे ताता खल्लेबा सुनिंगदबेदि नतेबा आई सी लीला याउदिगे ममांगदगे दुम दुकान जु फममी लोइमक तौरमेबा हौजिसिदा दुकान फमजगे हारगसु कमाय तौगेबु डिपोजिट खतदि याम चावखरे अदुना अखोगी अदुगी थादनबगी इन्वेस्ट तौनबगी अइमोंदा मनीदु लेतबा अदुना याम वाय मतिंग पांबिनबसु लेते अदुना अखोगी आर्टिस्ट सिंजे मोइना उरिसे हौजिसति डिजिटल मीडिया की चांगसि चाखलपगी दुमति चाखलबनिना बॉलीवुड की स्टार सिंगदुगा अखोइगा चांगदमनारेबा मोइगिदि अखोइगी हदि फास्ट एस्टाब्लिश तौरपदा अखोइगी क्रोरोंदि हरपनि अखोइना सोमदगी लुपा मखाइदि हरपनिना याम थिना डिफरेंस लेना गरे अदुन याम वाय कमाइना फुंदोकदोइनो आइदि हाइबम खंगदेबा हदि अखोइगी काय हातारे चानिंगाय लेरक्तदना अखोइगी इंसान नापीबो चानिंगाय लेरक्तदना अखोइगी मोरोक मेला तोपबु यावगरे मोरोक सिगा चाबबु यावगरे याम वाय हंगबसु इकायगुम तौ अदगिदि मु लैरिसिना मु रेनिदो आर्टिस्ट खुदिमक लोइमक वाय जि मणिपुरदा लेरिबा आर्टिस्ट खुदिमक लोइ वाय अदे सुमांगले आर्टिस्टना खरे हेना वारंगबनेना खाली तौबुदबु सुमांगलागे आर्टिस्ट वारि मयामसिदगी आइना मु खरेना वाय आइसे करिगुम्बा टेक प्लेस अमदगी कोइ कहतारे युम हिंगोल कई का लोइ गरे मिनति हुजिकसे स्माइना वारम थोबनिना नंग नयुमदा लेरुकदोगी आई लेरिसि युमनेबा
ꯔꯦꯟ ꯑꯣꯏꯖꯔꯒꯁꯨ ꯑꯗꯩꯗ ꯁꯤ ꯔꯦꯟ ꯊꯤꯗꯕꯒꯤꯀꯣ ꯌꯨꯝꯕꯨꯗꯣ ꯏꯔꯥꯡꯁꯤꯅ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯃꯥꯅ ꯀꯩꯁꯨꯕꯨꯗꯤ ꯍꯥꯏꯔꯛꯇꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯉꯣꯟꯗ ꯎꯅꯉꯝꯗꯕ ꯑꯩꯈꯣꯏꯗ ꯏꯀꯥꯏꯕ ꯁꯤꯗꯤ ꯀꯨꯏꯅ ꯊꯤꯖꯤꯜꯂꯛꯇꯕꯗꯨꯗ ꯑꯗꯩ ꯀꯩꯗꯧꯉꯩ ꯂꯣꯏꯒꯗꯒꯦ ꯂꯥꯟꯁꯦꯅ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯕ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯚꯤ ꯑꯥꯏ ꯄꯤ ꯂꯩꯔꯤꯁꯤꯡꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯩꯁꯤ ꯎꯄꯥꯏ ꯑꯃ ꯊꯤꯔꯒꯦ ꯀꯩꯅꯣꯝꯇꯁꯨ ꯍꯥꯏꯖꯔꯨꯒꯦ ꯈꯜꯂꯒꯁꯨ ꯑꯩꯈꯣꯏ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯑꯩꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯒꯤ ꯋꯥꯗꯨ ꯄꯨꯔꯨꯒꯗꯧꯗꯣ ꯍꯥꯏꯔꯨꯒꯗꯧꯗꯣ ꯏꯀꯥꯏꯒꯨꯝ ꯇꯧꯕ ꯇꯁꯦꯡꯕꯒꯤꯗꯤ ꯑꯗꯨꯒ ꯋꯥꯅꯕꯅꯤꯅ ꯃꯤꯁꯦ ꯄꯩꯁꯥ ꯊꯣꯛꯅꯗꯕꯅꯤ나 ꯑꯃꯗ ꯑꯃ ꯍꯥꯏꯔꯁꯨ ꯑꯃꯗ ꯑꯃ ꯍꯪꯒꯗꯧꯁꯨ ꯎꯄꯥꯏ ꯑꯃ ꯁꯨꯡꯂꯩ ꯂꯩꯇꯕ ꯑꯗꯒꯤ ꯑꯩ ꯍꯟꯗꯛꯇꯤ ꯎꯄꯥꯏ ꯁꯨꯡꯂꯩꯃꯛ ꯂꯩꯔꯛꯇꯗꯅ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝꯁꯤ ꯃꯃꯥꯡꯗꯗꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯏꯔ ꯐꯣꯡꯈꯤꯕꯀꯣ ꯑꯍꯨꯝꯔꯛ ꯁꯨꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯂꯥꯏꯔꯤꯛ ꯑꯅꯤ ꯐꯣꯡꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯍꯨꯝꯔꯛ ꯁꯨꯕꯅ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯉꯦ ꯂꯥꯏꯔꯤꯛꯇꯨꯗ ꯃꯥꯅ ꯃꯦꯁꯦꯖꯀꯤ ꯏꯕꯤꯕꯀꯣ ꯑꯗꯨꯗꯗꯤ ꯌꯥꯝ ꯂꯥꯏꯅ ꯆꯪꯉꯦꯕ ꯃꯥ ꯎꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯄꯨꯂꯤꯁꯀꯁꯨ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯃꯣꯏꯅ ꯑꯗꯨꯝ ꯒꯥꯏꯗꯂꯥꯏꯟ ꯇꯧꯔ ꯄꯨꯁꯟꯕꯤꯕ ꯑꯗꯨꯒ ꯍꯥꯟꯅ ꯁꯦꯝ ꯑꯣꯏꯔꯤꯁꯤꯁꯨ ꯑꯗꯨꯝ ꯂꯣꯏꯅꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯃꯤꯌꯥꯝꯒꯤꯅꯤꯗꯅꯀꯣ ꯑꯗ ꯎꯅꯒꯦꯅꯕꯨ ꯆꯠꯂꯨꯔꯦꯕ ꯑꯩꯁꯦ ꯑꯗ ꯑꯩꯒꯤ ꯍꯦꯜꯊꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝꯅ ꯂꯩ ꯑꯗꯩꯗ ꯑꯩꯁꯦ ꯆꯠꯂꯨꯔꯦ ꯃꯥ ꯎꯅꯒꯦꯅ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯑꯋꯥ ꯑꯅꯥꯒꯤ ꯃꯔꯝ ꯈꯤꯇ ꯑꯣꯏꯔꯁꯨ ꯍꯥꯏꯖꯒꯦꯅ ꯑꯗꯩꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯍꯥꯏꯕ ꯈꯨꯍꯥꯏꯁꯤ ꯀꯩꯅꯣꯝꯃ ꯃꯉꯣꯟꯗꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯃ ꯂꯧꯕ ꯑꯃ ꯆꯪꯉꯦꯅ ꯍꯥꯏꯕ ꯑꯦꯄꯣꯏꯟꯃꯦꯟꯁꯤ ꯃꯥꯅꯦ ꯑꯦꯄꯣꯏꯟꯃꯦꯟ ꯑꯃ ꯁꯦꯡꯅ ꯍꯥꯏꯕꯗ ꯋꯥꯔꯤꯁꯤ ꯑꯩ ꯃꯈꯥ ꯁꯝꯖꯤꯟꯖꯕ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯁꯤꯑꯦꯝꯗꯁꯨ ꯑꯩꯈꯣꯏꯅ ꯎꯅꯖꯅꯤꯡꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯕ ꯄꯣꯠꯇꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯥꯏꯀꯨꯒꯤ ꯇꯤꯝ ꯑꯃꯁꯨꯡ ꯀꯥꯏꯀꯨꯒ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯁꯤꯑꯦꯝ ꯌꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯗ ꯑꯦꯛꯁꯄꯣꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯣ ꯊꯝꯕꯤꯅꯤꯡꯉꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯋꯥꯔꯒ ꯍꯧꯖꯤꯛ ꯂꯩꯕꯤꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯄꯨꯊꯣꯛꯆꯒꯦ ꯀꯔꯤꯅꯤꯡꯉꯤ ꯍꯥꯏꯔꯒ ꯊꯝꯕꯤꯅꯤꯡꯕ ꯄꯣꯠꯇꯨꯃꯇ ꯍꯥꯏꯕꯤꯌꯨ ꯁꯤꯑꯦꯝꯗ ꯊꯝꯕꯤꯅꯤꯡꯉꯤꯕ ꯄꯣꯠꯁꯤ ꯀꯩꯅꯣ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏꯁꯦ ꯋꯥꯏ ꯍꯥꯏꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ ꯁꯤꯗ ꯍꯦꯟꯅ ꯋꯥꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯕ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯁꯦ ꯆꯥꯗꯅ ꯍꯤꯡꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯀꯥꯟꯗ ꯁꯤꯕ ꯅꯥꯕꯗꯨꯁꯨ ꯑꯃꯨꯛ ꯑꯗꯨꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯔꯛ ꯇꯤꯟꯗꯕ ꯑꯃꯨꯛ ꯑꯣꯏꯔꯦꯗꯅꯀꯣ ꯑꯗꯨꯃꯛꯇꯤ ꯑꯃꯨꯛ ꯑꯣꯏꯗꯕꯅꯤꯅ ꯁꯤꯕꯁꯨ ꯉꯝꯗꯦ ꯃꯤꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯌꯥꯝ ꯋꯥꯕꯅꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯒꯚꯔꯟꯃꯦꯟꯠꯅ ꯀꯩꯅꯣꯝꯃꯇꯪ ꯃꯤꯟꯁ ꯑꯃꯇꯪ ꯄꯨꯊꯣꯛꯄꯤꯔꯒ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯁꯤ ꯑꯥꯔꯇꯤꯁꯇ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯤꯄꯜ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕꯁꯤ ꯀꯣꯛꯅꯅꯕꯒꯤ ꯀꯩꯅꯣꯝ ꯈꯛꯇꯪꯗꯤ ꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯒ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯄꯥꯜꯂꯤꯕ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯇꯦꯡꯕꯥꯡꯕꯤꯌꯨ ꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯀꯥꯏꯀꯨ ꯊꯝꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯅꯥꯅꯁꯨ ꯊꯝꯕꯤꯔꯦ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯤꯡꯁꯤ ꯍꯦꯟꯅ ꯑꯅꯝꯕꯅ ꯂꯣꯏꯅ ꯋꯥꯅꯔꯒ ꯍꯧꯖꯤꯛ ꯂꯩꯕꯒꯤ ꯑꯩꯈꯣꯏ ꯋꯥꯐꯝꯁꯨ ꯇꯥꯖꯔꯦ ꯑꯗꯣ ꯁꯔꯀꯥꯔꯗ ꯍꯧꯖꯤꯛ ꯊꯝꯕꯤꯅꯤꯡꯉꯤꯕ ꯄꯣꯠꯁꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯂꯥꯟ ꯀꯔꯤ ꯂꯩꯒꯦ ꯑꯗꯨꯁꯤꯡ ꯈꯛꯇꯪ ꯃꯌꯥꯝꯗ ꯂꯩꯕꯤꯅꯕꯗꯣ ꯈꯛꯇꯪ ꯀꯥꯏꯀꯨꯒꯤ ꯈꯨꯠꯊꯥꯡꯗ ꯃꯌꯥꯝꯗ ꯁꯔꯀꯥꯔ ꯌꯧꯅꯕ ꯑꯝꯇꯪ ꯍꯥꯏꯕꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯅꯤ ꯇꯁꯦꯡꯅ ꯑꯩꯒꯤꯗꯤ ꯏꯌꯥꯝꯕꯅꯦ ꯏꯌꯥꯝꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯂꯤꯂꯥꯁꯦ ꯏꯌꯥꯝꯕꯒ ꯀꯨꯝꯃꯤꯟꯅꯔꯛꯏꯅꯤ ꯑꯗꯨꯒ ꯏꯌꯥꯝꯕꯁꯤꯒ ꯂꯤꯂꯥ ꯇꯧꯃꯤꯟꯅꯔꯛꯄ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤ ꯇꯥꯔꯦ ꯁꯅꯥ ꯊꯦꯡꯅꯕꯁꯦ ꯉꯁꯤ ꯀꯨꯏꯔꯦ ꯊꯦꯡꯅꯕꯁꯨ ꯉꯁꯤ ꯊꯦꯡꯅꯕꯗ ꯁꯅꯥꯁꯦ ꯅꯥꯕꯁꯨ ꯃꯥꯜꯂꯦ ꯃꯌꯥꯝ ꯌꯥꯝ ꯄꯪꯁꯤꯜꯂꯝꯃꯦ ꯑꯗꯣ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯁꯦ ꯇꯥꯁꯅꯥꯅ ꯍꯥꯏꯔꯤꯁꯦ ꯇꯥꯁꯅꯥ ꯃꯊꯪꯒꯤ ꯅꯠꯇꯦ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯨꯝꯍꯩ ꯇꯧꯖꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯌꯥꯝ ꯄꯨꯂꯞ ꯌꯥꯎꯔꯕꯅꯦ ꯑꯁꯤ ꯇꯥꯁꯅꯥꯅ ꯋꯥꯔꯤꯕ ꯐꯪꯉꯤꯕ ꯆꯩꯅꯥꯁꯦ ꯄꯨꯂꯞ ꯐꯪꯃꯤꯟꯅꯔꯤꯕꯅꯤ ꯆꯞ ꯃꯥꯟꯅꯕꯁꯦ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯃꯌꯥꯝ ꯇꯧꯖꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯑꯗꯨꯒ ꯑꯗꯨꯗꯨꯅ ꯑꯥꯔꯠ ꯇꯧꯖꯔꯤꯕ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕꯅ ꯂꯣꯏ ꯋꯥꯔꯦ ꯈꯔ ꯈꯤꯇꯪꯗꯤ ꯈꯔ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯤꯁꯤ ꯍꯧꯖꯤꯛ ꯑꯗꯨꯗꯨꯅ ꯒꯣꯔꯃꯦꯟꯅ ꯁꯨꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯒꯣꯔꯃꯦꯟꯗ ꯃꯅꯤꯄꯨꯔꯒꯤ ꯑꯦꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯀꯥꯟꯗꯗꯤ ꯐꯦꯁꯇꯤꯚꯦꯜ ꯑꯆꯧꯕ ꯇꯧꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯊꯤꯔꯛꯀꯅꯤ ꯑꯥꯔꯇꯤꯁꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯕꯨ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯐꯦꯁꯇꯤꯚꯦꯜ ꯐꯪꯁꯟꯕꯨ ꯑꯣꯏꯒꯦꯔꯥ ꯑꯥꯔꯇꯤꯁꯁꯤꯡ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯥꯔꯇꯤꯁꯁꯤꯡ ꯀꯩꯅꯣ ꯇꯧꯕ ꯌꯩꯕ ꯄꯨꯡ ꯊꯤꯟꯕꯗꯒꯤ ꯍꯧꯅ ꯂꯣꯏꯕ ꯐꯥꯎ ꯂꯣꯏꯅꯃꯛ ꯌꯥꯎꯍꯜꯂꯤꯅꯤ ꯑꯗꯣ ꯉꯁꯤ ꯋꯥꯔꯀꯥꯟꯗꯗꯤ ꯑꯥꯔꯇꯤꯁꯁꯦ ꯀꯥꯎꯊꯣꯛꯄꯤꯕꯒꯤ ꯃꯑꯣꯡꯁꯦ ꯀꯥꯎꯊꯣꯛꯄꯤ ꯍꯥꯏꯕ ꯅꯠꯇꯦ ꯀꯥꯎꯊꯣꯛꯄꯤꯕꯒꯤ ꯃꯑꯣꯡꯁꯦ ꯃꯃꯤ ꯇꯥꯛꯄꯒꯤ ꯃꯑꯣꯡ ꯎꯕ ꯑꯗꯣ ꯍꯣꯏ ꯊꯕꯛ ꯆꯤꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯏꯁꯨꯁꯤꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ
artist ma'am amal hori moi chu mi hoi man pu ka chobo thodang lo lai ni issues ma'am ju artist ma'am yauri yaudon lai ni wanga na taw na khot lo yauri ni hoi le ba loi na wai ju wa da lekte pu adi gangu khan wa da buwani section khan wa da buwani adu section ayam ma dilo wari ni hoi wari ba thot artist ma'am yauri ni na ta artist ni ta sina ai go mahnak sida ai go ma survive ta hudra ga di man pura hen artist le horoi hoi le budi ai kha le hobe adu maru oiba oza guru sing daga matam sangna myam siba mamang thalo pusing chi tan to hi gan da hoi man phu art to zelu myam ji cho wa mang bune na khambi le ga ta amtam le ba ti sing to mating pang yu government ming chang chang view ta sina government hai myam da mun thola buni myam siba to bien thola buni na siba jam tan ngam le to view anga ha ki hoi kai ta le festival da na ta program ni jing bi na ta hoi hingi hoi le ri hai ba se amtam nijang biraga amtam na mating pang yu je thai je no jare ado sana hojik aroi boina ai wa phung tang thum jege wa badi loina wa nei ado atopa art koi gi actor koi gi sumang lila sei nomai to ba da ba adegi tasena da film su anamana hojik ti tonadre ado number ko padi na anamana loina ya nai hai nei ado sumang kumai sti tonadre ado sumang kumai hek to buda prajamyam na urisi irang oina adum oina ubi ba isai lila isai mam ta tu raga su irang oina uba art ki pham da lai ba khuding na isai nomai bo ero cinema bo sumang da kapo adegi sumang da jiki hol da bu cinema bo kapo irang oina dum loina ubi ba adra series da lai biri ba khoi karm series da yaw biri ba art ki phil da lai biri ba myam sing sidi asuki matik wana wa ba sidi somda khoi nazar kan da khasu khangbiri khangjare khoi kai ku su masama actor masu oi ba sumang la su yaw birak pa ma oina khoi na su ma gi site gi su khoi na khangba ya ba nge khangjare thengna su thengnajare ado tawba ya ba khoi gi wari ba myam sing se tasena ha dukan phamna phamba tawba ya ba di petrol pump su dum hangi atop myam sing si loi dawri ado artist ki oina leiba pot myam sing sida praja myam sing sida thamani ba pose khoi si sumang lila tawba ya dar bra hujik se harau kuma oina uri se apoi gi sen thok lambi di kari no haiba pose government na madu tasena do ubham thoi thani pananjal pose kamai tong na sari ge na traga sadri ge art pleasure ba myam sing si kamai tong na hingi ge haiba pose government na su hena madu mieng sangba ma changi ado sana ge site gi di hojik lei ba manipur gi hojik lei ba isau yau sida sumang lila ma hojik tawbada hojik myam na praja na ubiri ba myam sing si uhan bada masi tawbada phai na traga phatte na lobi brak mai to mase ta semagi di tawbadi kasu kaide ne lawe da khwaidigi maru oiridi yengadoriba thamoiduna waraga leibani hausisida kayuma ma yenga changdeba pawbo yenga changde haidi kamaini hingani kai tawra chagani na khallaga leibani na adu tasembagi di akhoi gi di artist oirabani na lilaji sanaraga chagadoribani ba lilaji sanaraktrabani na yamwaiba adu kayino tawdoise akhoi sahi tarama thoi ka thani humdegi lila yauraga lae kayimsu heyogdi atopa wehemta leite akhoi gi except lila yauri se sikhak natana lila phinda thoga dialog angjaba laujaba khongjaba sinatana aduna hingbada aduki mati waiba aduduna hauji panbiri ba tasimaki samsamna subsalage hairabada government oina hairaga di pali si BJP government ni BJP government ji da huji si semu biri se akhoi gi babung bireni puning ni singsangjari se maside sumang lagi artist khudimang loi wai hantak aina khara chatlaga interview khara tawjerui bako adita ayamana lo khara hen wa ba se nupi sabna su khara hen wa hawi loi mak haidi ways amta leitaba hujik se hana akhoi makeup khara chajarami adusu makeup tu sumu hoigi akhoi se mo chingde habadina te suchalaga kain pandade dum harage chingde habadina te sumang lagi nupi saiji di aidabu condition amadagi haidi yumbalambi de khung thangjindabani ayamna loi thangjinbanina maitogi bu khoigi lambi se kaeba makeup kisu aduduna ngasai ka hatare khoigi ka hate facility du pi hibadong na tawroga ko khoi lambi loi kai lambi mta leite aduduna hoji yamna ware aigi humble request ta ina haijeri se khoi semu biri sida kitang kupna yengsenbiraga akhoi umte hinganbiu sumang lilasi kanbada
ꯀꯟꯕ ꯍꯥꯏꯁꯤ ꯅꯨꯄꯤ ꯁꯥꯕꯤ ꯍꯥꯟꯅ ꯀꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯥꯔꯇꯤꯁ ꯀꯟꯕ ꯃꯊꯧ ꯇꯥꯏ ꯑꯥꯔꯇꯤꯁꯁꯤꯡꯁꯤ ꯍꯤꯡꯗꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯍꯤꯡꯉꯣꯏ ꯑꯗꯨꯅ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯅꯥꯠꯀꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯖꯇ ꯁ꯭ꯄꯤꯆ ꯄꯤꯕ ꯃꯇꯝꯗꯗꯤ ꯃꯦꯗꯤꯌꯝ ꯃꯦꯗꯤꯌꯥꯅꯦꯅ ꯍꯥꯏ ꯑꯩ ꯋꯥꯈꯜꯗꯗꯤ ꯃꯦꯗꯤꯌꯝ ꯃꯦꯗꯤꯌꯥ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯑꯗꯒꯤꯗꯤ ꯆꯦꯄꯥꯎ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯦꯄꯥꯎ ꯑꯣꯏꯔꯝꯃꯤꯁꯦ ꯁꯨꯃꯥꯡ ꯂꯤꯂꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯛ ꯃꯦꯗꯤꯌꯥ ꯑꯃꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯁꯦ ꯃꯦꯁꯦꯖ ꯄꯤꯔꯤꯕꯅꯤ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯁꯨꯃꯥꯡ ꯂꯤꯂꯥꯁꯦ ꯀꯟꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯑꯩꯈꯣꯏ ꯍꯤꯡꯖꯒꯦ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯃꯔꯛꯇ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯃꯔꯛꯇ ꯑꯩꯈꯣꯏꯁꯨ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯖꯒꯦ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ